Krumzari, Ming Tavis Mutaram Uchadi, Nasimaru Pauda, Lupa Crore Ama Henbagi drug Fabanumita transfer to Wikraba Inspector K. Ranjita, Amadana Deep, Mathomasa Kambagi, Award Pigani, Lautokre. Namduna surrender Tahana Bohana and Bani Habasing, Assam Rifles na Amuktana Rehari, Amadi, fact encounter ni have a total sing Matanga Tigakador Commissioner at Jubaputolabadi, Manipura Santi Purokodamating, Wigani Haina, victim families in Fundokre. Mapunga Pau Pizari. English Singani Tarahum Doche, CU in Nangarang Infal West District Police Case Special Intelligence Unit K SIU Nangarang Infal Airport Agi Lupa Crore Amay Henbagi, Sudo Ifedrin Makagi Guli Cartoon Taret Fagat Krabamatunda Garang Midang, SIU Gi Inspector K Ranjit Infal West K Civil Armed Reserve K Inspector Oina Transfer Tokre. Manipuri DGP na Topo Order Amagi Matungina Mahapu Transfer Tokibani. ISTV News na Fongba Pawin Matung in Nangarang Kolkata Dagi Infal da Tungnakiba Air Dekangi Cargo Flight Amadagi Yam Labaguli Singadu SIU Gi Team na Faraba Matungda Mapamadu Matau Toriba SIU Gi Official Singda Manipur Gi Angam Atau Karana Telephone Torokibale Hari SIU Gi Inspector Oirambadagi Civil Armed Reserve Gi Inspector Oina Transfer Sakraba K Ranjit Asi Mawang Jahi English and Nitarani Twigi Megi Tang Mangadagi Hona SIU Gi Inspector Oina Tabuk Purakibani Mana ten laba matam asida inspector oina lekiba matam chatkiba inglisani tarani thoigi manungda sudo ifedrin tablet strip lag ani lising yang khaima thoi cha manifuni pan niamla na pesilamba kerosene liter lising humfuni thoi gas cylinder humbutra ga taret OPM kg ani gram chatruka yang khai certificate saba mioi mariga kon loinana makhoina sizinaramba polam sing lupa crore ama henbagi red sandalwood amadi tongan bala luki mioi tara fagat kiba lekhrabani amaromda Amadagi Cherol Amana Fondorapada Niam Kaina Pusilapa Sudo Ifedrin tablet Lupa Crore Ama Henbagi Fagat Kiba SIU Gi Inspector Ranjipu Atopa Infal West Ki Civil Armed Reserve Ki Inspector Oina Transfer Pikibabu Amadana Yaning Dava Fondorali Transfer Tokraba Inspector Ranjipu Amadagi Maike Dagidi Mathau Masakangba Kunaibu Nushibami Amani Haiduna Amadana Jay Kudingi Piba Di Marvel Atobagi Mana Asi Inspector Ranjita Piragani Haidi Ngarang Fakiba Port Sing Adugi Mapu Adu Atubada Lebak Miam da Kangana Nabadabi Tauri Malim Gi Mamangda Chopa Nangjingai da Mathau Masakangba Inspector K Ranjitpu Hanagi Mapam da Hanjen Hanbagaloinana Mana Piduna Puning Taugat Pana Fagani Hari Amadagi Secretary General Foni Meidina Inspector K Ranjit Transfer Taukibabu Yaning da Ba Fondorali Ngarang Muktazu Akoi Masi Akoi Siayugi Inspector K Ranjina Akoi Lupa Karuma Henbagi Infidin Paba Kopasi Akoi Yanmanungai Japa Ama Pausabi Adubu Yam Kongdana Masibo Koi Fariba Akoigi Inspector Sibo Akoi Manipur government na Akoi Masi Akoi award PBG Muta Masi transfer in a Topase Masi Akoi the Mayaka was not never looking na Nanuite, although Masi may sing a time Masi Koi Yatum Pundum Honava Gama Generally have a same Masi Toiva Kogi Siayuki Inspector Kiranji Transfato was in a Masi Shana Masi from Naving Generally have said Masana was in General of the Koyamada Lodamam Day, other Masi Amadana Punin Tokopena Akoi June 26 International Day against drug abuse and illicit trafficking. Mayaka Saki, Malewena, Timon Nasida Quena, Sahi Kuding, Piduna Laiba, Akoi D Marvel, Atoba Siakoi, Handaki 2013. Jundala Junda Pontuka Riba International Day against drug abuse and illicit trafficking. Mana with the Marvel Atoba Sakoi, Kiranjit, Akoi, Sayuki Spectra Sidakoi, Amatana Kusin Zergan. Handak Tanamduna surrender to Hongadore Habagi the Mulchandel the Leba Nifinito Suba, Assam Rifles Ki Kemtagi Centropam using Assam Rifles na Amuhana Tirabadagi, Mipaiva Fauduna Pawimi from Pantokre, Manipur Press Club the Pantokiba Pawimi from Aduda, Kemtagi Centorokpa using Amadi Tonga Toamba Club Kiluchumba Sing Susaraki, Centorakiba using na Fondoropagi Matung in Naranu Tilpung Abagamin Yankairom Chapada, Hairok Part 2 Maning Lekai the Leba, Handak the Centorok Payawa, Moirang Tem, Oken Gimim da Masana Masabu, Assam Rifles ni Hajaba, Naga Regiment ni Hanasu Hajaba, Deputy Commandant Amana Luchumba Gari, Ohum the Lakpa, Personal Singna, Oken Gimayum da, Changlak Laga, Wahong Pahong Chatake, Wahong Pahong Chatabalur, Matung da, Centoropada Yawa, Muising Mayum Tau, Haiduna Putorokpada, Hiroki Miam Horotuna Mahapu, Personal Sing Adugi Makutagi,
kanki asigumba thogdo asina jenthorokpada yawa nahasing adu leita handre hiram asigi matang da mari lenaba singna miyeng changbiyu haba appeal tawki saru yakiba people organization for civil integrity and liberty posil gi organization secretary mandir laistram na phongdorokpada asigumba assam rifles ki thawong asina heroki miyam amadi lanjadaba nahasing adu leitabam khangdre akia khang faure ngasi media da IGAR sauna handaki naha taret adu lalobaga mari lenaba man ba wafam phongdoropa adusu yaningde hiramasi matangda maraleba miyo sing thidoktuna ain yoiba cherak pihaningi phongdoki adu kana masinga gi makhada inchalaga tawbu manda thuo male kana haibira kosi ero pasana ko khabar kagas te tajo tam yam laibak thiba pasamiya masu nangba ko yam tension lei bo ko moina oire maram ni gaina kanda so lisingani sumni pan 2008 da hairu ta thoki ba incident haiba dare maduna maram oraka manipur government so makoi gi shanti raksai khulong jaba SPO BDF ka likhat ki basi hairu ta thoki bi issue gi mapan ani haiba da lalu du mafam mani panbeya badi chenthora ki ba miyoi sing aduna nifini thoi suba samra fas ki kem aduda surrender tawna na bani haiduna miyoi kyal heudi haina phungdo ki ba lekhi bani ngasi su infal da phongba pauche amada miyoi manga na hona na chenthora le haina yaro ki ba Assam Rifles di thawdo adu makhoi ga hakthena na chenadi naha sing adu asengba lalalup amagi kedar oiram daduna mayum da hankibani haina singdokhiba lekhrabani Tha asigi tang nipan da Supreme Court na Manipur da tholiba extrajudicial killing ni haiba case taruk just na saba commission amana thajanana ba hukum thorapabu taramno uladuna ngasi extrajudicial execution victims families association Manipur ivam na pawgumi pham pangthokre Manipur press club da pangthokiba pawgumi pham aduda victim oraba ivam gi members sing amade human right alert ke executive director Bablu Loitong bamsu saruyaki ba victim gi family sing na mataw karam na imung manung gi miyoi sing hat ki bagi habadu paumi singda na huna na tamki paudam bada yaw kibi osenjit ki mama latana mahaki bachanupa khudak ta faraga khudak ta hado kibani ngasi fawba mihan mi pungi pau ta bada mangon da fawriba mechak imu manung sing aduda fawgani khan bada leita pham khangde handak Supreme Court na laura liba firep asina fangam dana fangba apamba ama haibadu ohenle phongdokhi Supreme Court na ngasi akoi kesi yengbirani hada hada ko sida igi sa sida bangda sana urang ngobuna khapau phorba suki matik nungai ba soidana aigi isagi asumba haba do thoni aigi isadagi natte malem sida lei ba khoi gi lebak sida maitei pakham angang punamak man dora busdei kanmang amani haiba sumba porok kani haiba siga asase thamjani Ivam gi President Renu Takelambam na paumi sing da phungdoki bada human right alert amadi human right law network ki mateng loina na Supreme Court na commission ama semduna case taruk thigat hanana ba phungdoro pawa famadu taramna oi order asina commission semduna achumbalang lalanjin puthokuna maraleba sing cherak pigani habagi thajabalai victim gi family sing gi thamoi da chakliba mechak sing maraleba sing dandi fanglaba matam da pengani Ivam gi mai kaidagi case lising amaga chamanga kunipan Afsfa gi marumda hatkibani haina petition pisan kibani Amnesty International na thawdo asibu hakchinna lawduna kupna thiganaba India government ta pautak pirakre karigumba commission asina achumba wail puthopa ngamlabadi Manipur santi level lamdam ama purapa ngamgani thajai phongdokhi मैम द हाइजेनिंग मदि मेसेज ओइना पिनिंगे अदो कोइ विक्टिम फैमिली सिंग कोइ मा इने सिंग लेखिरबा इचा नुपा अदो कोइ पुरबा लेखिरबा सिंग दी केस यावरै बा केस मंगा सिंग की फैमिली दो ओइना आइना मोय इंकरेज तौनिंग भाई तारे सिदे से केस 1000 सिगी 58 केस की महुत सिलगा केस मंगा तरो से माय पालक तारागदी तसेंगना मतुंग तारक केस ते खोजे कोइ श्योर सक्सेस ओइबगी थाजा बदम पुंग फा लेदुइनेबा Manipur da nauna hanga toriba high court ki damak ta just daret hapo haina taksinduna tha ani hena high court bar association na court ta sangdabagi khongjon chathaduna lakpa du ngarang handokre masigi matang da ngasi advocate Khaidem Mani gi yimda pawmi phamama pangthokre Khaidem Mani na pawmi singda phungdokhi bada khongjang asigi matang da hojik Delhi da leriba chief minister Akram Ibobina high court bar association gi miu singda aheng Delhi da lakna na ba khangalakle chief minister masayaw na bar association gi miu singa punna taliba dabi asigi matang da Union Law Minister amadi Home Minister unaduna punna taksin minasi haina khangalakpadagi khongjang asi handokhibani mahana makhatana Justice SRCN gi mathakta thamlamba athingba adu vapta na hodaba amadi paw faunaba watpadagi thokhibani madusu handole matam khara miyam da court ki thabak lep
padagi thokiba khudong chadaba kaya adugidamakta Manipur miyamda nungaitaba phondorali association na jangsilliba khongjang asi praja miyamda achuba justice fanghananaba amadi tungidamak khalaga jangsinkhibani haikhi development khara laktuna maramoidana praja singhi awaba khudong chadaba maroina case tengnariba litigan singhi khudong chadaba mayamado madu yengaga adugolana koi pulamaki interest ta koi strike se matam khari oina lokpani Nauna hangdokadoriba Manipur High Court ta just hapa matamda Manipuri macha sindagi oina hapiyo amadi darkar leba just masing suna hapo haina High Court Bar Association gi demand matik chai khanglabasu Chief Minister na Union Government ta takshin bagwat pa asi lamdam asida judiciary buma pangal kalhaning dabagi thawong la haina Muslim Advocate Legal Services Organization na thadrok pachero amana haidi Chief Minister na afabalenga pamlabadi judiciary system fagana bohana ba fai apikpa post khara da rasniji tawbana chawkhot pa purak loi Manipur da maram chaba demand talabasu akan khongjang changsan jiba makhai pi dabagi hainabi thadok minarasi haidi Autonomous District Council Coordination Committee Manipur gi tongan badabi sing numit taret ni gi manungda government na pidrabadi members sing from thadolagani haina committee asigi secretary Hamja Thang Khongsai na pawmi sing da phondokre ngasi chingwerong dalaiba council gi wawan da pangthokhiba pawmi pham aduda district council taruk ki members sing sarugya ke secretary Hamja Thang na makhoi gi dabi sing pibi na ba numit taret ni gi matam tharapa ngarang loshinkre ngasi upung 13 tabada wawan asida member chama Kuntragi mi from a pang tolaba matumda from Tadopagi Warib Asilobani Fondoki. Meeting to Rega Nasi Koi Maha Taba Konjang Chatrase and a Warib Tanare, Molwanda, Koigi, Chingi, Emile Singji, Unarame Heraga, the Governor Unaba, the Dana Pomba, Adimatanda, Karigumba, Mudu Powder response, Dr. Taradi, Delhi Chatpa. अदुगी मथंदा करिगुंबा मसिदा रेस्पॉन्स मु लाक्तबा तारगदी सुमाइना लेबा सरुपुदी डिस्ट्रिक्ट काउंसिल मेंबर मयाम से मेंबरशिप तगी तोसे नंगसी वारिप तानरे Manipur da thabak suraga yumge awana puriba miyoi kya lairik tamba phangdana lairiba asi Manipur Sarkar amadi Board of Secondary Education Manipur na miyeng changduna CBSE gumna scheme ama hangduna mipum khudimak laina lairik tamnanaba sinfam thoi haina MSF na khangalali jerol asina makhata na mahiroi kya na mahi tamjage haibada bosem gi yamna section bachat nabina mahi tamba phangdaba asi achumba khongthang oiroi hairi CBSE gi lairiba chatnabi amadi bosem gi chanabi ani asi chap manarabadi mahiroi singdasu afabo oiga Mapalamda Chaliba Senfam Kaya Kanduna Manipurgi Sel Tungi Fibum Karada Oirabasu Fagalakani Hairi Manipurgi Board na rule Semduna Atubamatamda Mahiri Sibu Mahitama Fangalu Haina Dabi Tauri Imphal Municipal Council gi thakoni thoi gi tolopi to uhabadabi da changsilaki be strike hana de gena concentrate strike changsiliba employees singna office singi ka lonsin duna thamkre khongjang asiga mari lenena Imphal Municipal Employees Union gi General Secretary D.A. Savita na fundropada IMC gi councilor kuntare na famtana duna leringai da council asigi thabak thoram singda miyeng changdre masina maram oiduna employees na awaba khudongcha da kaya mayoknare leiriba councilor sing asi matik chadaba ngatani Manipur Sarkar na pifam thokpa 12 settle tanaba ngamdabana IMC gi karmachari singi tolop pithopa ngamdabani matik chadraba councilor sing from thadopana phare employees union na taliba dabi sing fangdriba phawba makhata na khongjang kaya sangsinghi gani haiki loliba malak sida kogi honorable councilor singna masawa be kogi kaisu piba ngamdabani ko sama koi gari tonga office changa phangami aro makoi di masagi hak right masak khangdrabani 12 settle se si moi tanate moi gi phamtanai moina khoi gi chaba phangdrama chaba su khandi be mohta ka tongner chali phamtanai phamtanari ngai da thaum ni mon da khoi gi awa ba kwai dai chaw ta ba adugumba amamba me kupuni khoi yam pende na masagi dai che moi di design ta bom thokani railway group del lama group ta bo tam na railway minister design ta wi municipality gi di adunate aduna khoi na saka da kai ba haje ngai te khoi gi imai pa si contraction oil lai bani kuntare na masa masu gi chaba phangraba wa ba hanna yimbi da ba ba se
thawai yam nungaite Sports ta hakthena miyeng changduna achievement laina bahonargani haina Parliamentary Secretary Prithvi Rasna Kumalapa Kangsang da pangtopa National Youth Day ki thorom da phondokre Yasna sinduna pangtopa thorom adu da Commissioner RK Nimai Director Ashok Kumar Susarya ke Prithvi Rasna Youth Award ka mari laina na lairik amasu release tawki na singbu achumba maike da punaba amadi community gi yafa tharang gi thabak tawba state amadi district youth award loina na NGO singda manama thumpiduna ikai khumnabu utki Director Ashok Kumar na Sports Department asi thabak tawrabasu miyam na khangbo wali tha ama natraga ani gi oiba achievement yawba booklet phongduna miyam da khangan ba chumi haike Commissioner RK Nimai na Sports amadi Art and Culture Department ani asi chakhona ba yamna kan honari masida miyam na sumateng pangbiu haike thawramadu ki chief guest oikiba Prithvi Rasna Department asi hena chakhona ba hodaragani haike Sri Sri Radha Govinda Yoga Center Imphal West na sinduna Swami Vivekananda gi chei jam yankai subamabo komon numit ngasi uripot lai khorebi Sri Sri Radha Govinda ji mandop ta pangthokre tharomadu da All Manipur Yoga Cultural Association gi founder President L Gormani Sri Sri Govinda ji Yoga Center uripot ki President M Takhele Vice President M Devendra amasung MCS Officer oramadagi potharaba Sivadatana saruk yake wanga khibasingna Swami Vivekananda gi maramda singthake Amaram the BJP Yuva Morcha Sindhuna Party Signita to take the Labour BJP officer Swami Vivekananda gi Jamayankai Subamapo Kumonga Madi Lena Samartha Bharat Sankalp Divas Palan Tharomga Mari Lenana Awareness Kam Blood Donation ke Mama Pangthokre Tharomaduda Party ki President J Sawa Yuva Morcha ki President O Males Yauna Tonga Tonga Baluchumba Kya Sarya ke Laki Draba Swami Vivekanandana Bharat ki Naha Oiriba Myoy Kya ki Damakta Honaramba Singbu Wanga Kibasingna Nahuna na Ningsingke Yuva Morcha ki President O Males na Ngasigi Asigumba Tharom Ama Pangthokpa Sina Abun Bagi Saktam Ama Sagar Padamateng Oiragani Haike Yuva Morcha na Lamdam Asigi Miyamna Agriculture amadi PDS ki polam sing fanglibra haibasi yengsinba horagani haiki DH Chawbana Lekhitraba Swami Vivekananda na piramba wa khalon asi ekoi pumna magna kaufum thokte dharma jat khenarabasu I haibasi amatani haiba uttuna miyam gi damakta I dan tawbagi thorom pangthopani haiki kari no mioi be koi si jivani ne prithvi re ba jiva puno sino ta akoi su le kutla ga re na phi se kani khamne aho sani khamdi ai isam ko to ga hatu ko se se sarami adu mo mi hoye ko se amana nei ba ga amoi ko amana to na siri prithvi ki dale jiva ko atho jiva we se moi ko ba be ga nan ko ko Kanglepak Socialist Students Union alamda masida Quality Education Program bagi pandam da paikhala liba thabok ki manung chana Johnston High Secondary School da January gi tang ani dagi hoduna pangthok lamlaba matung da matam khara lepluraba remedial free coaching class adu January gi tang 13 gi ayuk pung 5 ga minute nifu dagi ayuk ki pung 8 fawba chatharagin hana union asina khangalali mairoi singbu lemna takpi tambigani coaching class asi mapung fana pangthok pangamna bagi damak union gi task force committee na yengsingani hana jerol asina fondorali Manipur da leriba tonga tonga behiram da khang hairaba miyoi singa miyam ga unabagi thoram the Huyen Rendezvous 1 haina mingthonduna ngasidagi ahan ba oina Huyen Lampau columnist forum na sinduna Huyen Lampau gi literary hall da pangthokre lamda masigi penagi lamda sakna deba misak khangeba mangina miyam ga unaba aduda masagi chahi 13 dagi pena sapa horakibani pena asi karamna sembano amadi masina lamda masigi kari kari da sizinabano habadu mahagna miyam da paudamki Thauromadu da penagi matang da cultural activist Dr. Makon Mani Mongsabana penagi matang da miyam da khangan ki columnist forum ki secretary Seram Nekana Thauromasi state asiki sports culture politics amadi education yauna atai isu kya da sanara basinga khanane nagani haiki masina matam yoina tongan ba politics da culture da education da sports da bari lena ba misiko ibala invite to zeraga discussion to ba demonstration to ba Nava Madi Media give you Shinda Timadu Puna Kuminabaki, Madam Pantuksabani. Ngarana midang bamo lekay de labor contractor Adibam Bijoy Kumagi yum da sakandabas in a hand grenade amalang sinaba tombu yaning the Bafondutuna bamo lekay Brahmapur Nahab Meda Paivina Wakan Mifam Chatakre Mifam Asina Ekoi Santi Pami gun culture Tawiganu Habanachimba Wahikaya Iduna play cards in Sizanaki Imung Adugi
Diamond Kobi nupi macha amana bom adu maha amadi mahaki mabokna sumangda taduna leiramba thengnarakibani haina phongdoraki mahaki mabokna bol ama leire haiduna paige tawbada mahakna munna yengrubada bom oirambadagi bol nate bom ni pairunu chelo hairaga mafam adudagi thuna yangna chetoraki haina phongdoraki akoy bubukna tung onthoga sita bon phajab am leire ne haibadi yengakpada akoy banina aina bubukna paige sto aina paige sto kanda paige to vakanda bubuk sidi bom ne nang chango ai tu changage hai lar chele ba bom ne na aduga khoi banang swan hangi na kadore hangi ba aduga aina bom ne ore chu mangi da tulisi mamang da mi myang ko raga mu bom jamu to Contractor Aribam Vijay Kumar gi apopina mahaki masaga nungai na daba kaya lerabasu wari sanaduna yananaba honabiyu yumlakta bomlang sinduna aki akhang nanghan biganu haina phongdorakli aduga angang bi yumlakta karida angang macha machu leiba mapamdane bom thamba aki basaru bine base pamjadi amu hanna matungda tabidena ba imana ne hajari Numit Marini Jatagadaba Kutradipan Suba Maram Students Union Gate General Conference Asi Hodokre. They wrote ahead a high team the Jatagadaba Thorum Adu Maram Students Union Amadi Central Organizing Committee na Punasinduna Lairo Ching Village Lamsipo Playground the Pangtoki Thoramadu Rural Development Minister Francis Nga Jokpa Maram Students Union Gi President K Raisang Amadi Senapati Gi DC PK Jana Athoba Mitungnen Sing Oiki Thoronga Mari Lenana Union Gi Diary Booklet CD Amadi Memento na Chumbasing Athoba Mitungnen Sing that release Toki Thoronga Mari Lenana DC PK Jana Miam Gi Tabak Toge Harabadi Jati Gi Amadi Society Asigi Hana Kalaga Tabak Togadabani Isagi Hana Kalaga Tabak Torabadi Lujingwa Ma Oina Tabak Tobangamloi Haiki Minister Francis Nga Jokpana Special Maram Project Asi Laikidaba MLA Duikhangi Matamda Jahi Amada Lak Ama Anidang Piramba Adu Hausiti Lak Taranipan Pire Jahi Kudingi Animal Husbandry Natraga Agricultural Activities Ta Pirambani Lak Taranipan Piba Asina Mapung Fana Tabok Paikat Pangam Dabadagi Bharat Sarkarna Jahi Amada 5-year plan Gi Makada Lupa Crore Ama Pinaba Haibada Ayaba Pirakli Masina Hena Kudung Jaba Fanglagani Education Sector Da Mahiri Singi Special Coaching Class Ama Taunabagi Damak Mahakimai Kedagi Lupa Lak Taragi Mate Supiragani Haiki HRD Academy Amasung Comment School gi veranda da sakti leba bom ani thamjinduna mahiri singamadi oja singi punsibu tem singnaramba thawong adubu All Manipur Recognized Private School Welfare Association akanem tawba phongdroli mahiri amadi oja singi kunai bu lekha takhinaba amadi kunai asibu mutkinaba thawong tawdanaba association asina mari lenaba singda appeal tawroli Manipur da lediba private school jamanga henba asigi oja singtara nipan henbana apikpa thagi tolo phangduna imung manunggi awaba pubaga loinana kunai asigi tabok fangdabagi samasya kaya ko alibani hairi sarkarna matam chana school singbu ngapi senbibaga loinana mahi loisang anida bom thamjilamba mioi singbu athuba matamda faduna aingoiba cherak pigadabani hairi education bu free zone ohenduna kunai asigi mahiroi singbu asengba education piduna lamdamasi chakhothanana ba honamina si haina association na appeal tawrakli mamang chahi ki december gi tangkoni thoide police na miyam gi irang control tawnaba nomai kapada laikidraba paumi thangjam nanaugi misigi matangda National Human Rights Commission amari lenabasindagi investigation report kauropaga loinana Manipur gi DGP District Magistrate amadi mari lenaba district ki SP da investigation adugi matungina matik chaba thabak laukhonaba khangalakle Manipur Gumba State Asidadi Igi Awapa Lehendanaba Honaba Changi Haina Chief Secretary DS Puniana Ngasi First MR Gi Banquet Hall da Pangthokiba Lemna E Dan Tawbagi Thoramda Fundokre National Rural Health Mission Manipur Police ki matenga loinana Lion Club of Imphal Greater na sinuna pangthokiba idan tawbagi kem aduda Chief Secretary DS Punia National Rural Health Mission gi State Mission Director Devas Dewal yauna police ki makok thombo official sing amadi Lions Club of Imphal Greater gi Imphal gi miyoi kyana saruk yakhi Chief Secretary DS Punia na miyoi ba khunai gi damak I haibasi yamna darkar oi hingsa kaya tholiba Manipur dadi igi awapa lehendanaba honagadabani masigi damakta Lions Club of Imphal Greater National Rural Health Mission amadi Manipur Police ka khusamnaduna pangtholiba idan tabgi tharamasi yamna phava khongtangni haiki blood donation whether it is in Manipur or anywhere else is the best gift to humanity because in very critical stage when a human being is almost dying or requires blood if he is able to get blood
that is the best gift because it saves his life at that point of time. In Manipur, because we have so much violence and so often we have injuries, sometimes people die of these injuries. And if there is adequate quantity of blood in the blood bank, I'm sure that many of these people can be saved. Lions Club of Imphal Greater ki President Kunja Bihari na Jenim Samadi James ki Blood Bank ka pullaga siliba KMC Manipur miyam ki damakta khalaga pangtokpani Manipur dai igi awapa leitana ba honabada mateng kharadang oinana ba pandamda KMC pangtokpani hana fondorakli. Magi James ki Blood Bank ki kambusi dalurana abusam isina koigi khudakka emergency pamhasi blood war ko ko bamle basi akore masigi kharat promotion mateng parliament ka point na freedom to Rural Academy of Law Oinamna Manipur State Legal Services Authority ga khusabnaduna nomugi oiba legal awareness program ama seminar hall da pangthokre taramadu da MLA Dr. A Ibohambi Manipur State Legal Services Authority ki member secretary A Kunisor yauna miyo kyana saruk yaki. Renowned adventurer and his or her remarkable action in nature have a team that painting competition among us. Minuthong the labor MMTA ki complex the pangthokre MMTA amadi IMF na sindra pangthopa competition adu da class 8 ki 10 fawbu manung the labor mahiroi sna saruk yaki photo competition amadi mahiroi yankai na saruk yaba sports climbing competition amasu mafam adumakta da pangthoke ngasi pangtholiba competition sing adu karigi dama pangtholiba no haibagi matang da MMTA ki president Dr. L Surjina wafum kaya fondor ngasi pangtholiba akhoi competition asina painting competition asina angang singsida eventually wakhalon number 7 handu maramdi akhoi ati sports discipline da phangi da house ga adventure da phangai ba house ga tongan ba khena ba malaiba masina nature ge khona tamba ya ba adigi environment protection tawning bagi adigi isani sabu masak khanja bagi adigi masida sorry haiba ya ba mayam malai da adventure sports sida masina angang jingjida kari haitare khona catalyst ama education ki lamda ni khande ate toka sanabagi discipline da chang maju khande adventure sports na catalyst ama organ Laisram lekai de leba thokchom jiten ko bomyo emana Manipur Mahila Kalyan Samiti na chulaiba Jilalend leba children home da cheng chini amadi Hawaii na chingba chanana ba polam sing khusinakre Guwahati da pangthokhiba Brahmaputra Valley Film Festival da Romi Meitei Atienba Film Kangkhada Lilna Best Film Award fanglale hari short film khaktagi festival asida film chani gi mathakta laki roiber round oina film tara nithoi khangatuna athoi ehen asi tanakibani Romi gi film asina Armed Forces Special Powers eki chetheng fanglaba lamdam asina thengnariba awa ana utpa minute tara khaki film amani mana asida sel oina lupalising humudra manga amadi memento yauri military ki posak sing amadi masiga manaba polam sing micham amatana sizinaba yaroi haiduna rajya gi gृह मंत्री na thadorok pachirol amana hairi idima Maoist Communist Party Manipur ki Thawal district ki in charge oiba comrade Hizam Bisaruk Ares Pritam Lamlai Dongrel Khuldagi Ukhrul district ki Sanakethel leba miyo asina handak lekhidabada lub asina nuaitaba fondoroli lub asigi publicity and propaganda secretary comrade Nonglen Meite na thadrop cherol amana maki misi asi jingningai oiba maramna lub asina makhata na thijanaba anoba comrade Nelson Meite bu Thawal district ki in charge oina hable hairi Yairipok Chandrakhong amadi Salungpham area da lub asigi thabak thorom khudibak amata chanaroi haina khangalali comrade Pritam asi ningel khuldagi lub asigi atopa base area amada chanabagi dama khunja ahumna thindorakibani chatkadaba lambi asi sangwana maram oiraga pau faunaba wagani haiduna numitugi numidang pung 8:30 rom chapa matamda lub asigi military commission da report torom laga chatkibani hari military commission na comrade Pritam na panthong yauraga report torokani haiduna ngaiduna leiringai da Pritam ge asiba hachang masakhangle haina pauche da yaropada lub asina angapa po khi hairi Lekidaba comrade Pritam asi thamoi sengba amadi mathauna leba comrade ni maana hinglingai matamda myoi kya gi mateng panglami hari cherol asina makhata na fongdoropada Maoist Communist Party Manipur gi mingda Yairipok Chandrakhong Ningel Kakmayai Salungpham Nongpok Sengmai Nungai Pokpi amadi Charangpat ki maikaida lub asigi thabak thorom khudimak athingba thamle hari Hauzik sanabagi pau
Ngasigi sanabagi pauda yang kaidaru suba sisi mitkeni suba quarter final match da draw kwa kachel mai paktuna semi final changre amfana sindura mapal kang jebung du chatirba tournament asigi ngasi sanaki ba ani suba quarter final match da draw kwa kachel na Assam Rifles soccer test purbu goal ahum ani da mai thiba piduna semi final changki bani draw kwa kachel gi goal ahum adu TS Prem Kumar na goal ama aduga N Bikram na goal ni chandra mai pakki bani amarom Assam Rifles soccer test purgi goal ani aduna M Kame amidi Govind Singh Chanki match aduda Assam Rifles na goal handong na ba yamna kana honarabasu Trau gi defender yamna linki ba maram na goal handopa ngamkidi sisimiki kayarak winner oiba ngamkraba Trau handaki tournament asida su winner oiba ngamgani habagi asa chawna lady amarom da Assam Rifles soccer test pursu sisimiki winner oikraba team ni hayeng ahum suba quarter final match da defending champion Neroka Sangafam amadi ZFC Churachampur adida lamba tawnaragani ngasigi ba inga sagi pau pisari ICAR lamfel patagi phongba pau metung ina ngasigi khwaidagi saba degree celsius kumatoi dasmik mari khwaidagi ingba degree celsius 0.ahum nungsita yawba ising manil gi chang ayukta chada marfumathoi nungthildana chada kuntragani pan nongjugi chang millimeter 0 ni Leslapda maroi ba pamu khana pizari lupa crore ama henbagi drug faba numita transfer tobi khraba inspector K Ranjita Amadanadi mathoma sakhambagi award pigani lauthokre Namduna surrender tahonana bohona rambani habising Assam Rifles na amuk tanare haidi amadi fake encounter ni haba thawdok sigi matangda thiga kadoriba commission na achuba puthola badi Manipur da santi purakpada mateng oigani haina victim family singna phondokre ngasigi ISTV ne pijaba pau mata su sinjari meng tabri pasumu mukana khurumjari